Point mangada Yumpham Oiba mass campaign nama All India Trade Union Congress AITUC na ngasi dagi Changshinba Houkhre. AITUC na demand touriba point manga asi thabakta onthoraktrabadi meeyamgi oiba khongjang changshillagani hairi. AITUC na sinduna tungan ba point mangada Yumpham Oiba mass campaign adu ngasi thangmaiban yumnam laikai da laiba AITUC gi secretary KH Samungawgi yumda hudokhe. Campaign asi Imphal East amasung Imphal West District Bishnupur, Thoubal, Kakching amade, Jiribam District ta Paksanna Chathagadabane. Campaign Hodokpo oina ngasi pangthokiba khananai nabagi thauram amada AITUC ki working president S Yaima, vice president S Manglem, general secretary L Sotin Kumar amade atai masak naiba bioi kaya na maru oiba wangangloi oina saruk yakhe. Khananai naba aduga mari leinana L Sotin Kumar na hai AITUC na demand tauriba point manga adude Manipuri da tholiba irang asigi matangda center na initiative lauraga political gi oiba solution nama porakpa Manipuri gi national highway sing da highway protection force lingba niyom la na chathariba extortion gi thabak sing laksinba Loktak project decommission tauba amade anauba labor code lauthokadabani haiba sing asine Tatara mga helaba irang asi loisinamagi damak wari sanaba natana atopa lambi laite haibase miyam na sukhange adubo wari sanana bokhonadriba asida ahenba bitik jangduna athubada wari sanaraga irang asigi chap chaba waroisinama pura o haibase aikhoigi apambane masida sunatana Manipur ge national highway singda maitai phuruki miyoi amata chatpa ngamdana laiba atopa state tagi pusilakpa potlam khudingmakta khulai paiba singna niyom gi wangmada tax khumgatpa tax pi dragana driver kaya awafamda tahan khibagi thawong asi matungda thoktanaba permanent oiba highway protection force ma linkhatpa haiba asi so yamnamak maru oi housing oiba Manipur gi fibam masida dukan amade office singda sel gi demand ka hena lakpa maramna dukan amadi office sing hangba ngamdaba kaya yaudaba nate masi pumnamak asi kokhanaba gi pandamda AITUC na luchingduna mass campaign ase pangthokpane masida sunatana handak pangthokiba assembly mifamda pass daukiba bill da labor singi daily wages hengat hankiba ase afaba khongthakne adubo scheme worker oina lairiba asa amade anganwadi worker singi wafam amata puthokidaba ado laibak thibane asa amasung anganwadi worker singna lauriba thodang asi khangduna state share da makhoigi khosumal hengat handubagi matangda campaign changshillagani haina Sotin Kumar na makhata na phungdorakhe भारत सरकार का स्टेट लेंगा का पुनः वारी सानर कांदा एकोई याम अथु मतंग मनु इंग शांति अंजल हंगन नबगी दमकता याम अकन बा डिमांड क्या तो दुने एकोई याम सान सतरक पने सी याम निंथिन माई पाकपा मने अहान बदरे एकोई पॉलिटिकल सॉल्यूशन हाइबसे बस हाई मतम दा एकोई ऑल इंडिया ट्रेड यूनियन कांग्रेस पो मियाम न याम वारुनरमे करिगिनो पॉलिटिकल ओइबो अफम पुसले इसिगा हाइबा यामना इसम चमलोंदादा अदुबो ngasi पुनमना खंगी मदुदी हुजिक थोइबो क्राइसिस असि मरोयन वारी सानरकांदा मोयना पामिमना कइनो अदुगो लोयना भारत सरकार न करि तोबुंगमी स्टेट लेंगाना करि तोबुंगमी पुनमक सी amni thina gyan tana khoi paminarakaanda solution am pornabagi अदुगो लोय इंगना तबना शांति होइना हंजलकनबगी वफम से मसी याम मरोयबा अदुबो ngasi gi सुंब कैंपेन से मसीदा खनगदबा वफम सिंगी मनुंगदा अमने